Hi, hello. Welcome back to my channel 7 Speed. So ngasigi maruiba aigi video sigi sem bagi maramdi kanagumba sigi gari si consider tongingba mi lairagasu makoida doubt laibido kitang clear oina na baina sem semjabane maruina habidi karamba ground da aina sigi gari sida akoina yengba yabage consider tawba yabage habido maduni aina ngasi sida hajagadu point mari ma kha khaijarke maruina akoigi sigi si hydring maoina na mayam da ina request tawning badi channel asi subscribe to kaubigno aduga like tawbiyo share tawbiyo ado mayam gi nungsi biduna aigi keno si 1k ji yoksalakatore mayam mo amka na thagachari so video si hauna tawrji so mayam ahan bada koigi gari sigi yamna maruiba haibitare masi koigi launch tawgiba koigidri aduna gari si launch tawdringai degi su koigi gari si hana sudum yamna sudum ubiramagani ko autocar expo da ko ada masi gari si look wise yengbudi yam phajaba haibitare hey yengbada gari si mayamna dum nagi attractive oiba feel amadi faugane ba ko hoji koigi gari si pura fresh ni ka hoji de thong abada ngari ba gari ni haibaga chamane phomphong sari ba haibitare magi look wise yang pada gari si adum yam khangbiram lagani gari si dum looks kamai ta wi habado gari si yengbada yamna phajai ka akoigi yengbada su koigi harrier gi manong pa dum man mane yengbada ko magi front design front profile je ko ado masi maroina ina hajani je ahan bada magi looks se gari gi yengbada ko magi sigi DRL di yaudre sida di ko ado DRL gi style ade sida black chrome sigi finish tari myam si look wise se pada yam na pajaba yam mung ta ba habdare ko magi hanba ko reason je adagi masi akoigi ani subada ado ani suba reason arage ani suba reason je gari no hagani gari si masi akoigi company na micro SUV na haigo ado micro SUV oizeragasu si hek yengpu matamda front dagi yengpu matamda si akoigi micro looks ama akoida feel tawda haibtar manung da sangba kanda akoigi akoi manung da sangbai jodum usarake ko manung da famba kanda akoigi yamna airy oiba yam akoida feel ama khak leiba haidi yamna space yam spaces oiba haibtar ado masi look wise yare adigi spaces ko yengbada micro SUV ojeragasu manungda phambada spaces oi aduga yam magi mamangi bold look haibitare yam yengbada ko koigi magi design je yam saubadum nang si PA haibasunga ya roba he yengbada na dum sauna dum urane gari se ko adu mai spaces ore ko aduga magi akoigi angle of akoigi departure adigi angle of ko approach se adum phajaba haibitare aduna off-road chapdasu yam nungai ba gari sina ani suba reason ware ko aina pam ahum suba koigi reason haragadi ahum suba maram se kaino haragande magi sigi thongse atai gari dadi hai to komatamda sigi koigi magi 90 degree se topa kanamta da leitabane kanamda atoi altross leigo ada sima leigo asi magi angle se sina koi ka hakumda tawda yamna nungai ba aduga manungi ngasai ge ina haba mana manungi spaces se sigi spaces yamna leiba haibtare gari sigi ko spaces leibsina maram wara kanda koina manungda thamba kanda koi feel do yam saubagi feel ama dum koida leiba haibtare ko aduna maram wara gari sigi koida nungai ba haibtare ko aduga as well as masida natana koi maningda sum lao yenglom alhamdulillah sangthalo adu sigi ai sida de pochai kharadi yaule ko myam sigi magi boot capacity je 366 ka liter ni ko adam asi magi bigger magi mathaki size haibdare mathaki di Nexon Tata Nexon gumbagi magi boot space alvegi sumano mu khele ba saw aduna koina leita di koina kai gumba ma ko puning ba khotpa di pochai ko de ma kana taw matam da su yamna sina easily koida line thon ba habtare ko masina ahum suba reason ne habtare maruin masigi mari suba reason ko
ꯃꯔꯤꯁꯨꯕ ꯔꯤꯖꯟꯗꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯣꯡꯕ ꯃꯃꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ SUV ꯑꯃ ꯌꯥꯝ ꯍꯣꯡꯕ ꯃꯃꯟꯗ ꯃꯌꯥꯝꯗ ꯐꯪꯍꯟꯕꯤꯕꯁꯦ ꯃꯁꯤ ꯇꯥꯇꯥ ꯃꯣꯇꯣꯔꯁ ꯑꯩ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯀꯣ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ SUV ꯒꯨꯝꯕꯒꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯣꯡꯅ ꯃꯌꯥꯝꯗ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕ ꯑꯃꯁꯨ ꯂꯩꯌꯦ ꯄ꯭ꯔꯖꯥꯅ ꯍꯥꯏꯗꯤ ꯃꯤꯌꯥꯝꯅꯀꯣ ꯑꯗꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦ ꯇꯥꯇꯥꯁꯦ ꯍꯦꯛ ꯂꯣꯟꯆ ꯇꯧꯕꯒ ꯕꯨꯀꯤꯡꯁꯦ ꯑꯔꯣꯏꯕꯤ ꯊꯥꯅ ꯇꯧꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯨ ꯑꯍꯥꯟꯕ ꯕꯨꯀꯤꯡꯗ ꯌꯥꯎꯍꯧꯗꯅ ꯈꯔ ꯉꯟꯅ ꯐꯪꯖꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯋꯦꯇꯤꯡ ꯄꯦꯔꯤꯌꯠ ꯈꯔ ꯑꯗꯨꯝ ꯆꯪꯉꯦꯀꯣ ꯆꯪꯖꯔꯒꯁꯨ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇ ꯌꯦꯡꯉꯨꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯐꯕ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯖ ꯑꯃꯅꯦꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ ꯃꯔꯨꯑꯣꯏꯅ ꯍꯦꯟꯅ ꯚꯦꯂ꯭ꯌꯨ ꯐꯣꯔ ꯃꯅꯤꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯤꯌꯣꯔ ꯑꯣꯔ ꯑꯦꯗꯚꯦꯟꯆꯔ ꯚꯦꯔꯤꯌꯟ ꯑꯅꯤꯁꯦ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂ꯭ꯌꯨ ꯐꯣꯔ ꯃꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯕꯗꯤ ꯑꯗꯨꯝ SUV ꯑꯃ ꯐꯤꯜ ꯆꯞ ꯆꯥꯕ SUV ꯑꯃ ꯄꯥꯝꯃꯕ ꯑꯗꯨꯒ ꯈꯤꯇꯪ ꯒꯥꯔꯤ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝ ꯄꯤꯛꯄ ꯅꯠꯇꯦꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯄꯒꯤ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯇ ꯑꯗꯒꯤ ꯃꯤ ꯆꯤꯟꯕ ꯀ꯭ꯔꯥꯎꯗꯦꯠ ꯑꯦꯔꯤꯌꯥꯗꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯖꯤꯂꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕ ꯒꯥꯔꯤꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯆꯤꯜꯂꯛꯄꯗꯒꯤ ꯆꯤꯟꯕ ꯃꯇꯝꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯗꯤꯁ ꯏꯁ ꯗ ꯕꯦꯁ ꯑꯣꯞꯁꯟ ꯇꯨ ꯕꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯩꯅ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯀꯟꯁꯤꯗꯔ ꯇꯧꯈꯤꯕꯅꯦ ꯃꯔꯨꯑꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯣꯞ ꯚꯦꯔꯤꯌꯟꯒꯗꯤ ꯑꯩꯈꯣꯏꯒꯤ 10+11ꯒꯤ ꯃꯔꯛ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯨꯜ ꯄꯦꯀꯦꯖ ꯀꯣ ꯃꯥꯒꯤ ꯄꯦꯀꯦꯖꯇꯨ ꯂꯩꯀꯣ ꯍꯥꯏꯗꯤ 30,000 40,000 + ꯇꯧꯔꯒ ꯃꯥꯒꯤ ꯑꯍꯦꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯐꯤꯆꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯒꯤ ꯄꯦꯀꯦꯖ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯃꯁꯤ ꯃꯈꯜ ꯃꯔꯤꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯤꯌꯣꯔꯁꯤꯅ ꯕꯦꯁꯅꯦ ꯑꯗꯨꯒ ꯄꯤꯌꯣꯔꯒꯤ ꯍꯦꯛ ꯃꯊꯛꯁꯤꯅ ꯁꯤꯒꯤ ꯑꯦꯗꯚꯦꯟꯆꯔꯁꯤꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇ ꯑꯅꯤ ꯑꯃꯒ ꯂꯩꯔꯤ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯣꯝꯄ꯭ꯂꯤꯁ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯨꯒ ꯑꯩ ꯇꯣꯞ ꯃꯣꯗꯦꯜꯅ ꯀ꯭ꯔꯤꯌꯦꯇꯤꯞ ꯍꯥꯏꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯑꯩꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕꯅꯤ ꯃꯌꯥꯝꯗ ꯄꯤꯌꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯗꯚꯦꯟꯆꯔ ꯗꯤꯁ ꯏꯁ ꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯐꯪꯕ ꯚꯦꯔꯤꯌꯟ ꯃꯈꯜ ꯑꯅꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯅꯤꯁꯦ ꯑꯣꯏꯌꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯦꯟ ꯋꯥꯟ ꯂꯥꯁ ꯃꯣꯔ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯏꯁ ꯃꯥꯒꯤ ꯁꯦꯐꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯐꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯁꯦꯐꯇꯤꯁꯤꯗꯤ ꯅꯝꯕꯔ 1ꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯀꯣ ꯑꯩꯈꯣꯏ ꯒ꯭ꯂꯣꯕal NCAPꯇ ꯇꯦꯁ ꯇꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯑꯦꯗꯜꯠꯀꯤ ꯆꯥꯏꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯒꯤ ꯃꯥꯒꯤ ꯔꯦꯇꯤꯡꯁꯦ ꯑꯥꯎꯠ ꯑꯣꯐ 5ꯇ ꯑꯗꯨꯝ 5 ꯐꯪꯕ ꯉꯝꯕ ꯑꯗꯨꯝꯕ ꯒꯥꯔꯤ ꯃꯈꯜꯅꯦ ꯑꯗꯣ ꯁꯤꯒꯤ ꯁꯦꯐꯇꯤꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯐꯥꯎꯍꯟꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯊꯧꯕ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ ꯏꯁꯥꯗ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯂꯤꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏ ꯏꯁꯥꯗ ꯐꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯁꯦꯐ ꯑꯣꯏꯕ ꯐꯤꯜ ꯑꯃ ꯐꯥꯎꯖꯕꯗꯣ ꯑꯩꯈꯣꯏ ꯏꯊꯟꯗ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯀꯤꯊꯨꯞ ꯀꯤꯔꯨꯝ ꯇꯧꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝꯕ ꯅꯠꯇꯕꯤꯗ ꯑꯍꯟꯁꯤꯒ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯗ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯁꯦꯐ ꯑꯣꯏꯕ ꯐꯤꯜ ꯑꯃ ꯐꯥꯎꯔꯒ ꯆꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯐꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣই ꯏꯁꯥꯗ ꯐꯥꯎꯖꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯃꯗꯤ ꯑꯩ ꯇꯥꯇꯥꯒꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯇꯥꯇꯥꯒꯤ ꯃꯥꯏꯀꯩꯗ ꯕꯤꯛ ꯊꯝꯁ ꯑꯞ ꯑꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯑꯩꯅ ꯁꯤ ꯀꯟꯁꯤꯗꯔ ꯇꯧꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯔꯤꯚ꯭ꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯚ꯭ꯌꯨ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯀꯣꯁ ꯀꯣ ꯑꯗꯒꯤ ꯀꯔꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯀꯣ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯔꯛꯄ ꯃꯥꯒꯤ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯞ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯊꯦꯡꯅꯔꯛꯄꯗꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ
ꯀꯃꯥꯏꯅ ꯇꯧꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯔꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯑꯗꯣꯝꯒꯤ ꯂꯥꯏꯛꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯑꯗꯨꯅ ꯁꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕꯗ ꯁꯤꯠ ꯕꯦꯜ ꯐꯥꯕꯤꯌꯨ ꯃꯆꯥ ꯊꯧꯕꯗꯅ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨꯀꯣ ꯕꯥꯏ ꯕꯥꯏ